Hi guys, Hajujuk Paliba, Sarkarna, Election Manifesto, the Hakibagum, Masing State Cabinet na Rani Gaidilu, Nupisingi scheme have approved of correct. High risk scheme Siki Makada, lower economic group the Chingba, Satri Mahiro Singi Yang Laga, class 11, Tamgatava Satri Mahiro Singi the Makta Yang Laga, Moina higher secondary education as Mapung Fana Tambangam Namanabidamak, high river Chahi, Anizig Manunda, Lepalising Kumangagi. Financial support tauganina ayaba lawkreba ko aduna makha tarakwa kadai da thagani kamaina taugani haiba makoi sarkana dum tholakani khabar du dum yarakani na khalle madu mayam si apply tong beleragadi dum ready da lebiro aduna ngasimak approve tawkharmina athubu matamda di hajiksu 11 gi ming chanma khaga hongadrobnina adum athu matamda kamai tong thagadagi karam chingino haiba mayama tholakani na khalle ko aduna Sijima, Pazana, Tabi Haragati, Senaragal Labiroko. Thank you.